Mayambu ahanba makthada kanglele pungori channel gi makedagi bisok khoirakpamna taram noksari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda khudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpi haduna hajari aduga amana channel asibu mapung phanba matamda sarugya biboina adomadom na like amadi subscribe share to biro mahaduna jari subscribe to matamda bell icon to on to biro mathangi wari thaglapa matamda adomadom gi phone da phangna bagi damakta adu de wari se hongna ba tawjaraki thaudo singa sidagi na sahi khara muki mamangi wari ma kakne ai gi mi Deepak kawi ai khoi gi monga si silina ohumni aina khwaidagi ahalni baba ga imaga si nungai na dumak lairi mapangal saduki matik yamna kanduna lairi ai khogi ipuga masimana oinaba yumthang na badai khogi khatwan amalai khatwan sia suki matik mahak suhana di kasu thudokpa mata tawdana dumak lakpani adubu khatwan si marak amadi mahaki masasi yumda pakpak na laiti khatwan yumda pakpak laitaba si kari maram gino haidana ai khoina hangluba matamda su indom saduna langphaida chatlaga paisa talibani haidana adumak khummi ai khoi su khuraton silang phaide salaga paisa talabadi mahak sodamak nungaina leirani hana laita lairagi maramda khara khana sainaba tawramba pumnamak singado kaisu thuidokpa tawraroi haidana ai khoi se hainarami asum tawdana khuraton asi langphaide saluraba matungda mahaki masasi kaigumba mati tawtawi khuraton gi manakta sangsilaga kauba sui sasi itanda talli asumna nongma amadi aisi private school gi oza masa ma oire haidana tabak tawrabani sadana isi babaga imaga tawraga sak saglena masasi haidana khosi sak sara masarami maduda babana sosumna hairaki hai nadom sado ngasai tabak khalak pra haiduna kekeno khara hanglakpani chalo sak sasiana khosi sak sasi swahayogdri insang ten kosi siamutang thilugi raibunga baba hoi thilugi asi hairaga insang ten koradu thinba salami matam maduda khuraton hoigi makhoigi yumasi puma mekta mamaga lairami khuraton gi mayamba singa du dim phalda loina laikre aikhoi pupu gi masa singda baba si mathanta khaktani pupu isu laikidre aduga yumthang na bada lairiba khuraton gi mapa du su laikidre baba hoigi masimanauda makhoigi masimanauga baba ga khakta ngairabani asum daudana aikhoi si aini insang thinba sapa matamda khuraton asi makhoi yuma hek yauraba matamda ina kau kaudana sanglami adubu makhoi yuma sidi kari kumba mata sukum lakhidi khuraton se kaurabadi kumbhamni thokpani da aduga kai kumba mata sukum makti mahna kaido bu yaura sanu khuraton numsa khuraton asi hairaga ise kau kaudana da maksangi aduga ngi haktang lairaba matungda khuraton gi maning thangba saruga somsida kaiguma posak khara tup tup launa tabagumna makhol khara taba horakli madugi matam maduda sikari no haidana wakhal da sukhali khuraton gi maning thangba saruga somda taribasina karino tup tup haina taribasi sibu karino asi haina isi haipe sep tharaga yengi haidana tawba matam maduda indom sa si kaigumba mata haidana aigi tung thangba saruga sida kana gumba ma laki haidana isi mai lai thorapa matamda indom sa si sapting adu maklepa galairami kun indom sa si sapting lepa galairami sina indom sa ai si indom sa da yamna kana kaurami indom sa sungi haktang lairaga Deepa nang laibra ho indom sa ai lai nang lakpa bu kari haige indom sa sigi tengkora si insang khui ahobu thongi aisi sarkar gi thabak natraga su private ki job masa madi tawri aduna ngasi se insang ahoba masaba indom saga kakaga pisanin tana tengkora si thilakpani insang tengko sema indom saina loksimbiru hoi nang hakta lairam gera natraga na imung jasang lakera indom sa aisida sum lehora suyaida aduga sangla su kasukai bedlaiti adu eraga na nang hakta lairamuko sumna indom sa si manung da sangkre aisu wakhal da kai gumba mata khanba tawda dumak lairami sumna lairingai matam maduda indom sa hoigi yana kha haibadi khaton hoigi yana kha sida kana gumba miyo ama murum solaga laibagum nai gi sada phau bawrakli
Matam aduda isu karino haidana wakhala si jaja yamna khalli. Indum chaigi maning thangba yana khasida kanagumba ama laibugum tawri si karino. Khura tongka leiri sala. Asi hairaga isi yana khadum da mai si aina porakpa phone adu mai kaptuna yengi. Adubu kanagumba ama tadi leiramde. Kanagumba ama tadi leitena. Phare. Aisu khara thuna salage. Insang ki tengkora du lauraga. Asumna leiringai matam aduda isi mai leithorakpada Kuratona si lepaga leirami. Aigi imang magdada Kuratona si saptingna hekta lepaga leirambaduda aigi sasi khampre khangli. Mataududa Kuratona sumnai rakhi. Hai, nangbu nasadu ithak thakal ido karigino. Kuraton, ai sasi pangkida kirakpa adugini. Ha, karigi kiriba. Se. Nangi ensang tengkora si lauro. Asi hairaga isi yum tamna dumak laami. Aina lakpa matamda Kuratona do. Mahak susang singkibagi thong adu thingsimbaga amate hek uramde. Adu mafam marang khangdana mangkibra kadai tana sakrabano haibasu khangdi. Kuratona imungta sangkibasu kaikumba amatu uhaudri. Maduda aina sumna haiki. Kuratona imungta sangkibasu kaikumba amata khanghaudri. Aduga yam thuna sangkibagumna asi khalaga isla ami. Yum yauramdaigi matam maduda aigi sasida kanagumba miyoi kharana thenglakpagumna aigi sasida khara phauba horakle. Matam aduda aina sumna sokhalli. Kuratongi yumphamdagi aisi makoigi yumapa asidagi thorakpada aigi sasi kaigumba ama ithau tawrisi kaigino. Asi haina wakhaldasu saptingna khanduna leiringai matam aduda kadom thangba sarokdagino khangdi. Aigi nakong asida mi amana hui khonga lakpagumna aigi tung asida makhol khara tarakpani. Hana phauba amata yengba dauda aisi adumak laami. Asumna leiraba matungda aisi prap laklaga yum manungda sanglakle. Wari pumnamak singasi imada loina tamle. Maduda imana, ibunga nangi wakhalna khanboirambasu yaida. Ima, haujikidubu aigi wakhalna khanboiramgadoribro natraga karino. Aidi sasi ingaw ngawre. Se, adugi wabudine kasu thuina khalunu. Adugumba amata khoigi laikai asida laiti. Ha, laikai asida adugumba amata laitaba. Asi hairaga isi thengnarakpa pumnamak singadu wakhala se khanjane. Asumna numisimade khusu sai sing sathokpa loisilaba matungda magi mafamsingda dumak tumba sangnakre. Nongalaklaba matam maduda idi adumak thabak chatlabani. School asi join tauba haure haidana do maksatli. Asum daudana numidangi matam yoksilakli. Aisi yumda hansilakpa matamni. Kuratona si makuta yangkok ama pairaga thongkal mapa asida leirami. Aisi karino haidana lapna dum uraklabani. Adubu Kuratona do aina kauge haidana hek tauba matam maduda Kuratondi masa mathanta prap adu maksankri. Tauriba singaduda aisi Kuratonda haiphe singnabade dumak phawi. Adubu Kuratonda aisi tanarakadi hangludri. Kuratona prap sangkibasina karigino. Aibu. Kuratona si kaigumba amadi itau taubra. Asi hairaga aisi wakhalda sukhalli. Ngai haktang lairaba matungda aigi tunga sida sukanagumba miyoi amana kubak phurakpugumna konthong chansilapa matam asida kaigumba makhol ama taba horakli. Makhol singadu hektarakpa matamda kubak phuriba maike somda kadumda no hairaga maya se phalai thoktun hek yengluba matam aduda kanagumba amata di leiramde. Tauriba matau singaduda aigi sasi isasi kaigumba kharadi singnabadi pharaklabani. Ngasai Kuratona kaino khara lai khurambagumna tawkibaduda maduda aigi sasi ama boiro ei tauriba singasidi isada karigumba kharadi thokpagumna su taurida. Phare prap sanglake aisu asi hairaga isi adumak sanglai. Ngarangi matawgumna isi imada kaigumba amatadi tamlamdri. Ima su aina tamgadoriba mayam singasi kaigumba amata su thajaroidaba maramna aisi kaigumba amata su tamlamdri. Imana yumhek hanjilakpada sumna hairai. Ibunga nangbu thabak ahanba kaba numit asida thena hanjilaibasi kaigino. Ima aisi imanaba amagi mayumda susangluba aduda matam ase khara thengdokre. Thengbado
Ngasidagi hauna nang su thengba do horabadi hayeng tungda su dumak thenga ka duribani yari yari na phinarol do hongdoklo ai siwa makha amata su taramde asum tawdana si phi singa do hongdoklaba matungda ai sing haktang dawraba su potharami ai bo housing haktang gi mamang da thengna khiba mayam singa do tasing na karino do bu ai gi sa si pangsing da singna khreda asum tawdana ai hingi matamni ai si mapal thoke haidana mapal tholakpani tawki bapum namak singa do di kai gumba amata su khanba tawdai gi sada adumak tholakpani pung adu soina yengloba matamda pung ama makai khare helami tanja kain hek mapal thokninga pa haibaduni phare imungda sangake asum tawdana imungda hek sanglapa matam maduda khuraton hoigi thangnaba maikai somasida kai gumba makhol khara tarakle khuraton hoigi makhoigi pukhri lairiba domda chup lupna kana gumba ama thongra duda kana gumba ama iru sabagumna mi ama muksu muba makai phamduna laibado ai sumadu uthu ure adum hek urakpadu daigi sada singlauba ama phauki samasi su sabekta yungi ahingi matama sida kanano thongra sida saptingba makai phamaga lairisi matum ita tasilaga phambagumna su dawida asi haina isi wakhalda su khalli aduga ngihaktang lairaba matungda thongrada lairiba misagadu su pukhri manungda tamna dumakum thaki mataudu daigi sasi su karino haidana wakhalda pankida kirakle khuraton hoida hepe changsilaga yengsira haidana khalli adubu changsiluraga gi sasi kai gumba phatanungda thoklabadi haina wakhalda su khalli handa marak khuraton hoina tawrakliba mong matawsing asi kai gumba amadi itawk tawreda phare aisu changaki asum hek lairingai matam maduda ithanta hekta isase pankida kiraklabani khuraton hoigi lairiba pukhri asi su kana gumba miyoi amana mathan hekta pukhri asi sanaraga langbagumna makhol khara tarakpani makhol aduda isedumak isasi kiduna dumak lai asumna lairingai tanjaduda khuraton hoigi thangba maike somasida sumang matol aduda kana gumba miyoi khara sendana sanabugumna isi makhol khara somuk tarakle handa marak tawrakliba mong matawsing ngarang dagi tawrakliba si haidi sasi onthona hina kidreda phare asi hairaga isedumak imungta sanglakle asumna numitumadi isedumak tumthari nongalaba matamda ngarang thokiba thokdoksing ado aigi inaw nupada tami maduda inaw nupaduna sum nairai tamo handa marak asi tamogi sasi kai gumba amadi itawk tawba male yaima handa marakti nang kitamo aisi kai gumba kharadi thengnai khuraton se handa marakti kai gumba amadi itawk tawba mali nahan makai ke imai manadi mana langphaida thabak suba satlubani haidana madude hek halakpadagi hauraga khuraton gi masasi kai gumba ama dam tawrabani kai maram gi no haiba soidi amata khangdi langphaida saluribani haidana taruribado aigi wakhalda masi kanana khangba maiba sanaribra haisu kanana khangpono tamo khuraton da dumna singnaba su phatida hoini khuraton da singnadre adubu tawriba thabak pumnamak singa sidai gi sada singnadabadi ngamde asi hairaga inawno paduga egasi wari watai khara sanare ngai haktang lairaba matungda numit asisu mathan thekta jara tasingki numit tasingki baduda isu thaba inkhang ase khara tawrami angang singi exam su hogadore haiduna isi exam gi question khara sem gi haidana isi lairak parami sum tawdana isi numidang gi athengba phawbada lairak paduna dumak laikadori baba khoi ma hoi su dumak tum thanakre sak saba loiraba matungda asum tawdana ithanta khakta ngaihore inaw nupa singa sisu loina tumnakre punga sibu kaya tarabano punga si tara makai khara hembada ngairiba ni haktang galairaga isi tumba yaranida angangi question singa sisu semdabadi yadaba exam mayani na phare asi hairaga isi wakhalda khalli asum tawdana lairik pana question asi semba horaklaba matam maduda matam asa soki matik yamna jara sakhiba khangawdi ahingi matam yausilaklei pung barota silaklaba madugi matam du phawada isi lairik parami question asi semba loisilaklaba matam maduda isi tumtharagi haidana wakhalda khalakpa matamni aigi kagi maya sisodumak muthatuna tumbani
कागी मई अदु मुथली अदुगा इसासी उरुम सरुम उइथबा होरक्लबा मतम अदुदा कदोमदगिनो खंगदी अखोगी युमगी थोंग थोंगनाव सिंग असि मथनता हेक्ता कनागुम्बा अमना नुंगतुम थोमलकपगुमना का का हाइदना नुंकुप मयाम अमा थोमलकपगुमना अइगी इसासिदा वाखलदसु फावरमी ए नुंकुप मयाम अमा थोमलकपगुमना तौरिबसिना करिगिनो सिबु तसिंग तसिंगना अइगी सादा फावरिब्रा नत्रगना करिनो असि हाइना वाखलदसु खल्ली अदुगा ngihaktang lairaba matungda makhol singada loina sapsap lepkhre aduga kadomdagino khangde aigi ming asi kau kaudana kanagomba misaka mana aigi ming asi soroktagi lakau lakau kau kaudana satpa horakle aigi ming dipak se adum toina kau ba horakle aigi ming asi kaurakli basi kanano ahingi matam asida kanana bu aigi ming asi kaurakadoribano asumna khanduna lairingai Kuraton hoigi makhoigi pukri asisu kanagumba amana jabong hairaga chongthaduna sanabugumna makhol khara su taba horaklabani makhol pumna maksinga se hektar ruba matamda igi sada yamna kiwa su phawri oh aina singna basi masi soidana oiganida handa mara kuraton asisu kaigumba amata wa ngangba amata tauda mahaki masase hanaga iman manadi aduga aina nahan insang piba salubadasu Indom sasu kuraton su mahaki mieng nayeng ado kaigumba amadi itau tawida asi hairaga wakhalda su khali asumna lairingai matam maduda aikhoigi yana khada thamliba babagi cycle ado kanagumba amana lokthokduna otuna sumang matol asida thawbugumna makhol khara tarakle aduga din thak asida sunungreng saibagumna jwa launa sairakle handak tawriba pumna maksinga sita singna Kuratona sanaba soidano ekadabadi mali asi hairaga isi wakhal khanduna lairami ngaihaktang lairaba matungda makhol singa siloin hekta phakirami asumna nongma amadi kuraton sumhaksu thabak sakhi haidana indom jado aikhuda laami masanu pa singa du su thabak loina tauna kibana ada loina leki imphal da loina leinakhi indom sa se aikhuda laaga imaga suwari watai khara sanai Numitumadi aisu suti lai haidana adumak sathoktre asum taudana aisi sathoktana numitumadi aisi tumtharaga adumak lairingai matamdani indom sana sum nairai dipa nangi thabak adudi tolokya sariba indom sa yam dida lising tare khaktani oh phai thabak ado hangna laidu sarokpadi adum hek toksalibado yamna pharabani ho indom sa adu budi yamna phai adubu सरकार की थबक ओइरमलगदी अमुक हेन नुंगाइगदबनी हेरा इसासिदी सरकार की थबक ओइरगसु मतम खरा खतंगदी नंगना तौरिबा प्राइवेट की थबक असि सिदा सुम अदुम तौरगसु अदुम याय कैनो सरकार की थबक अदुदी मतम खरा लैरगा नंगना ngamलग मतमदा नंगना ngamगनी हायरकलबा मतम अदुदा फजना थारगा लोइरे अहोइंदोमसा असि हायरगा इसि वरि वताइ सानरे ngaihaktang lairaba matungda indom jasi salagi haidana imada hairakle ima so hoi salo haidana hairami maduda indom sadam hakna salam dai ki matamda mi eng nayang ado kai kumba amadi tok tawrami indom sa simha ki masado mi eng nayang asip koro otuna yenglami tawriba singadu dai se karino haidana wakhalda sukhali koina indom sa sina nahan makhai ga iman mana taba mata amada koro olaga yengi basina karigi Handa maraga si makhoigi matai manawasi kaigumba amadi itaw tawida numit adugi numidangdani inaw no pa tomba si sa insang thongduna lairingai matamda mahaki masasi kaigumba amadi phawrakpa mali kaidawrabano khangde yamna kana lauraga mahaki masasi wan thakre maduda khoisis parap sangsili sakhumda aisi angang exam tawramdagi kaino khara semba saba tawringai matamdani higher class utakpani na ID question ase khara semduna sulairami inaw no pa tomba sina yamna kana laurakpaduda ise kaidawba yaurage haidana parap sansili inaw no pa si kompaka kaigam haki masasi adum sina naturaga lairami ima mataw karamna sidi ibungo aisu khangdi nanaw no pa si wan tharaga lairami asi hairaga isi inaw no pa do gyan tanaba haidana yamna kana hotnarami inaw no pa do adum hek tawrakpaduda isi ipa pakhatli wakhal su tadana adum lairami sagadu su imana thongba loisili thum thaksilaba matungda loisili inaw no pa do phana kuina gyan tanaba honai
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯌꯨꯝꯌꯥꯏꯗ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯅꯣꯏꯔꯦ꯫ ꯂꯋꯥꯏꯗꯨꯗ ꯏꯁꯤꯡ ꯊꯥꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯃꯤꯠꯇꯤ ꯄꯥꯡꯂꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯆꯣꯏꯔꯣꯟ ꯄꯥꯔꯣꯜ ꯑꯁꯤ ꯄꯨꯡꯂꯣꯟꯗ ꯂꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯣꯏꯔꯣꯟ ꯂꯣꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯃꯩ ꯃꯀꯣꯛ ꯑꯃꯠꯇ ꯁꯝꯅꯗ꯭ꯔꯦ꯫ ꯑꯩ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ, ꯃꯤ ꯃꯀꯣꯛ ꯆꯥꯒꯦ, ꯇꯨ ꯑꯥꯗ ꯅꯨꯄꯥ ꯑꯃ ꯆꯠꯂꯒ ꯂꯩꯔꯦ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯆꯠꯂꯒ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯄꯒꯨꯝꯅ ꯃꯃꯤꯠꯇ ꯀꯩꯅꯣ ꯈꯔ ꯎꯕꯒꯨꯝꯅ ꯆꯣꯔꯣꯜ ꯌꯥꯝꯅ ꯂꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯅ ꯁꯦ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯦ, ꯏꯃꯥ ꯇꯣꯝꯕꯁꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯄꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯏꯃꯥ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯀꯤꯔꯦ, ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯒꯤ ꯃꯤꯠꯇ ꯈꯨꯔꯥꯇꯣꯟ ꯑꯗꯣ ꯁꯔꯨ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯃꯤꯒꯤ ꯃꯀꯣꯛ ꯁꯔꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯁꯥꯗ ꯁꯦ ꯍꯥꯏꯅ ꯄꯤꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯤ ꯉꯁꯥꯏ ꯈꯨꯖꯥꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯛꯄꯗ ꯈꯨꯔꯥꯇꯣꯟꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯁꯛ ꯃꯁꯥꯗꯨꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯠ ꯅꯥꯜꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯗ ꯊꯦꯡꯂꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯔꯥꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯔꯨꯒꯤ ꯀꯣꯛ ꯑꯃ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯃꯆꯤꯜꯗ ꯃꯍꯥꯛꯅ ꯎꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯜꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯏꯕꯨꯡꯉꯣ ꯌꯥꯔꯦꯁꯤ, ꯆꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯊꯣꯛꯂꯒ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩ ꯇꯁꯦꯡꯅ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯅꯥꯎꯅꯨꯄꯥꯁꯤ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯏꯁꯥꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯊꯥꯖꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯥꯅ ꯉꯁꯥꯏ ꯎꯏ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯇꯁꯦꯡꯅ ꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯑꯩꯗꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯏꯁꯤꯡ ꯆꯤꯡꯅꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯨꯔꯥꯇꯣꯟ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯇꯧꯈꯤꯕꯗꯣ, ꯑꯩꯗꯤ ꯃꯗꯣ ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯟꯗꯦ꯫ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯅꯠꯇ꯭ꯔꯗꯤ ꯃꯥꯗꯤ ꯀꯩꯗꯧꯕ ꯑꯣꯏꯔꯝꯗꯣꯏꯕ? ꯕꯕꯥ ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯃꯥꯏꯕ ꯇꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ, ꯉꯥꯏꯈꯣꯗ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯈꯨꯔꯥꯇꯣꯟꯗꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯒꯅꯨ, ꯅꯊꯛꯀꯤ ꯑꯍꯜꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯦꯟꯗꯅ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯗꯜꯒꯤ ꯃꯈꯣꯜ ꯑꯁꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯗꯨꯃꯛ ꯍꯧꯅ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯕꯕꯥꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯑꯩꯒ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕꯁꯤ ꯇꯁꯦꯡꯅ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤ꯫ ꯍꯌꯦꯡꯂ ꯀꯔꯤꯅꯣ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯒ ꯑꯩꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯕꯕꯥꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯣꯏꯔꯝꯅꯕ ꯍꯥꯏꯗꯅ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯇꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯗꯤ ꯐꯅ ꯀꯨꯏꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯕ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯈꯔ ꯇꯝꯅꯕꯁꯦ ꯑꯗꯨꯃꯛ ꯊꯦꯡꯅꯩ꯫ ꯑꯩꯁꯦ ꯈꯔꯁꯨ ꯊꯦꯡꯅ ꯇꯨꯝꯒꯜꯂꯤ꯫
Baba hoidi nakhok tuna tumlabanina kaigumba amatasu thengnakidrabani. Nongma numit amadi ai sei ka khangnajaba nupi aduga phone wari watai sanaduna tumtharingai matamni. Mahaksu adum tumthakre. Aisu ithanta khakta ngaihaure. Aisu kaino khara yengduna leiringai matam aduda aigi phamang asida kanagumba miyoi ama lepaga leibagumna aigi sada phaurakpani. Matam aduda maisu muthalaga tumbani na aigi sasi ikida kiraklabani. Adubu mai asi thangatuna tumdake haidana khallabasu isase amuksu ngamde. Suisa se khara lapthokna lai. Aigi table lairiba maike somda laiba nate. Aigi sada kanagumba miyoi khara aigi phamang asida leibagum toriba se karino. Tasingna sibu lairibra natragana asi hairaga wakhaldasu khalli. Ngaihak tang lairaba matungda aigi phamang asida lairamba misagado lokhum thangba maike somda prap lakpagum aigi sada khalakli. Misagado laibra haidana hek yengluba matamdana kanagumba matasu lairamde. Aduga laitabra haiduna wakhalda khalabasu laibagumna hekta tawi. Soidre handakti Kuratona tawba soidana oikadoribani. Nahan makai aigi ming kaurakpa pumnamak singadasu kuratona sanaba soidana oikadoribani. Asumna wakal khanduna lairingai aigi thonau mapa asida kanagumba nupa amagi khonjelda Dipak nang asida tholak o haidana masasi nophe tauraga nokhi tauraga laibagum naigi sasida phau bharakle. Tarakliba khonjel adusu nophe tauraga kaurakpa khonjelni. Asumna isi lairingai matam maduda inau nupa tombasi yamna kana muk laurakle. Baba ga imaga sumi kap thorakladuna kaidaurage haidana mu hangba chatle. Inau nupa tombasi phamung masida pulap punna tasinduna masasi thupsinduna lairami. Maduda aikhoi mayam sanglaga kaidaurage haidana hangbada inau nupa di masasi adumak gyan tari. Inau nupa tombasina Baba, ima, ay tasina kire yung masida laiba. Hausing haktangi mamangda. Si aigi phamang asida kanagumba misaga malepaga lairamini. Aduga masagadusu yengba matamda yamna kijay. Inaw no pa siya kharasu angang oiri. Aiga sahi suasuki matik yamna kana duna pokpani. Aduna angang wakhan oibanina mahaksu masasi pangkida kiribani. Angang mahak tilayradana ahal ay phawda ki. Matamaduda thokiba thokdok singado. Mayam sing asi hektarakpa matam maduda babana hayengdi maiba ama koithi thiraga yengdaba yadi haidana babana swairaklammi. Asumna numitugi nongalamdagi matamni nungjirenga se lepa leitana jwa saikhatpa horaklami aikhoigi yum asida. Adubu makhol adu aikhoisu khangna dumak lairi upai di leita. Asumna nongalaba matam maduda babana maiba ama yengloraba matamda maiba duna su yamna sitnan hekta phaurakli. Nahan makai aina singnaba pumnamak singada loina sumlami. Kuratona sanaba loina oirami. Baba se mai hauba makai sauduna lakli. Aikhoi gi yuma singaktok singdoknaba kaino kharasu tawnaba haidana aikhoi si kaino khara tawnaba haidana purakhibani. Kuratona sanabane khanglabanina baba su laklaba matungda kuratonda yamna kana nganglami. Maduda baba gi wafam maduda kuratona su thausawa sadana adumak tarami. Imung ani se kaisu leitaba wafamda yang launa khatnarakli. Hana mamang thakta tauramdaba nungsi chanana lairamba yum anisi aduki matik yamna kaunaba yadana khannarakli. Asum taudana maduna thaudo oiduna matam kuina sangna khuratonga aikhoi gasi sangnaramde. Adubu matam kharagi matungda khuratona sisu lai sanabadu losilaba male. Makha tana sanadre haiba pau khara su taraklami. Adubu hanagi matawgumna nungsi chanana laibadu madi oikhidre. Kaunaba tarabasu marakta khara ka kaunai. Yamna toina kaunaba makti oikhidre. Wari ase matang asida losinjare. Wari ase nungaibirabadi like amadi subscribe share tobiramo haiduna jare. Aduga amana adomadumgi isada thokpa sengba wari sing laibiragadi aikhone pithok sariba WhatsApp number asida thabiraknaba singjari. Phare mayam madudi ngasigidi matang asida losinjarage. Mathangi wari da mohana thengnarasi. Ima laibakna yai phare.